Ngasi phongkiba tongan-tonganba pausising amadi social mediadagi lokachaba pau khara update pijari ahanbada maru oiba pau. Burmada PDF singna cookie refugee phaba otba naibagi video sing social media da viral oirakre. Burmada military junta na rebel singna tongakpa hida bomb thadakre nakal anida sauna aso apan nangre. Singi area singi tonganba budget demand tawribasi Manipur gi administrative structure da threat tawba oina uroidabani. की militant सिंगना इंडो म्यांमार बॉर्डर की पिलर नंबर 67 68 की मरक्ता खारिबा बाफ वायर फेंसिंग कथलमले नागुंबना किहन खंगलकपा लेरगदी मनकनकपा पुलिस स्टेशन सिंगदा खुदकता वाकल अंगबा मणिपुर लेंगाकना मियामदा खंगलकले कांगपोपी डिस्ट्रिक्ट की मपाव जिंतुम खुलदा मैते अमदी कुकी फुरुकी महिरुई सिंगा तंगदु लेताबा हंजिलकनबा पुन्ना थौनी मिनखरे संगाई फेस्टिवल सिंबदा सरुक याखिबा हमोम सदानंदा सुनी सिमरा मयंगबम धनंजय खांगेंबम कुलेश्वर अमदी लाइमयूम सूर्यकांत शर्मा पार्टी द संजरकदबनी हाइना केसीपी पीडब्ल्यूजी ना फोंदोरकली सिटीजनशिप राइट ना म्यांमार दगी इलीगल इमिग्रेंट कया पुसिलक्तुना मितोप सिंग दाबा लम अमा संगलखिबनी हाइना एमएमटीयू ना फोंदोरकली संगाई फेस्टिवल द सरुक यारोबा कांगबु द किहलखिबा G5 की मियोय अहुम पुलिस ना फागत करे नापसागी जेंग येनबदा मियेंग संगबिनबा माइकेल लमजा थांगना तक्सिन करे पुतिन ना बिल गेट्स दगी हेना इना खुलमले मणिपुर अमसुंग अरुणाचल की एग्री बिजनेस स्टार्टअप तरामाथोइगा MOU साइन तोंगलखरे लुहोंबगी सही सुद्रिबा नुपा नुपी पुन्ना लेमिनाबदा अकाइबा लेते हाइना हाई कोर्ट के माइकैदगी फोंगोखरे मोदीना प्रोटोकॉल थुगाइदुना रशिया के प्रेसिडेंट पुतिन गा उनखरे महिरोय अमा सिरे अनि सोकले लांजेनदुना लेरिबा IDP सिंग सही अहुम फाद्रिङैदा मसा मसागी युमदा हंजिलनबा सेंटरना होनगदबनी हाइना MP अंगोमजा बिमोलना फोंगोखरे PM मोदी अमदी रशिया के प्रेसिडेंट व्लादिमीर पुतिन गा उनदुना न्यू दिल्ली दा वारी सानखरे हेलीपैड मसिंग हेनगत हंदुना हेलीकॉप्टर सर्विस सिंग मरांग कहेनबा MOCA दा मणिपुर गवर्नमेंट हाइजखरे म्यांमार की कानी टाउनशिप की हताक क्याट कोने विलेज सगाइन रीजन दा लेबा सिनरिन रिवर दा मिलिटरी आर्मी जुंता सिंगना खुसमनबा लानमी सिंगना पुल्लगा रेबेल सिंगना तोंगलकपा बोर्ड ता बॉम्ब थादकरे रेबेल सिंगी माइकेदा असी अना असोक अपन नंखरे मखा तारकपा PDF सिंगना म्यांमार दा चथबा म्यूट मिनैगी वीडियो सिंग सोशल मीडिया दा अपडेट पिरकपगा लोइनना नुपी अंगांग फारगा ओटपा नैबा हाटपा हाइबसी बर्मागी चिनकुकी रिफ्यूजी की हैनबी सिंगी सागे लमचत ओइरमले हाइरी PDF लालोब सिंगना मिलिटरी आर्मी की मचन नुपी फारगा मबुंगदा वीडियो कॉल तौरगा मचन नुपीबु कनबीबा लाओ हाइहली अदुगा करेमनदुना रील्स वीडियो ओइना थारगा यंगली हाइरिबा वीडियो सिंग असि सोशल मीडिया दा हौजिक वायरल ओइरगली हौजिक पाउचेगी पाउसिंग अमुक संतोना पिजरी मणिपुर की चिंगी एरिया सिंगी ओइबा तोंगानबा बजेट अमा सेमबगी मायोक्ता रिटायर्ड डिस्ट्रिक्ट एंड सेशन जज ना लुचिंगबा टीम अमना इंडिया की प्रेसिडेंट द्रौपदी मुर्मू दा रिप्रेजेंटेशन अमा पिसिनकिबा अदुगी मतंगदा अमुक हन्ना खंथनबा ट्राइबल यूथ काउंसिल मणिपुर की माइकेदगी अपील तौरकली ट्राइबल बॉडी असिना थोकिबा स्टेटमेंट अमगी मतुंग इना सेपरेट हिल बजेट असि लमदम असिगी चिंगी डिस्ट्रिक्ट सिंगदा मतम सांगना डेवलपमेंट की गैप अमा लैरकलिबा असि कोकनबगी दमक्तनी हारिबा डिमांड असि मणिपुर की टेरिटोरियल नत्रगा एडमिनिस्ट्रेटिव स्ट्रक्चर दा थ्रेट तौबनी हाइना लौरोइदबनी सिंगी तोंगानबा बजेट सेमबगा मरी लैनना नवेंबर 23 दा भारत सरकार की यूनियन फाइनेंस मिनिस्ट्री ना थोखिबा ऑफिस मेमोरेंडम अदुगा मरी लैनना मसिगी मतांगदा हेना येनबसु हेनगलकली रिटायर्ड जज असिगी माइकेदगिदी हाइरिबा खोंथांग असिना हौजिक लैरिबा कॉन्स्टिट्यूशनल प्रोटेक्शन अमसुंग स्टेट मेकानिज्म दा अकाइबा पीगनी हाइबा असिनी अदुबु ट्राइबल बॉडी असिगी माइकेदगी हाइरिबना असिगुमलबा नुंगनांगनिंगाई ओइरबा वाफम असि सुमदबा अमनी मणिपुर असि हौजिक प्रेसिडेंट रूल की मखादा लैरिबनी लोइनना स्टेट बजेट असिसु सेंटरना सेम सारिबनी अमसुंग एप्रूव तौरिबनी भरम अदुना सिंगी तोंगानबा बजेट अमा सेमबगी मतंगदा इंडिया की प्रेसिडेंट दा मेमोरेंडम अमा पिसिनकिबा अदु गवर्नर बाईपास तौबा नत्रगा इंडियन कॉन्स्टिट्यूशन की आर्टिकल 371C वायोलेट तौबगी वाफम अमता लैते हौजिक लैरिबा अरेंजमेंट असिगी मखादा फेडरल स्ट्रक्चर असि अदुमक कायदना लैरी सिंगी तोंगानबा बजेट अमा सेमबगी वाफम असि ट्राइबल यूथ काउंसिल मणिपुर ना मपुंग फाना सौगतली सिंगी ओइना तोंगानबा बजेट अमा डिमांड तौबा हाइबसी मणिपुर की शेड्यूल ट्राइब सिंगी लेजिटिमेट ओइबा डिमांड नि हाइरदुना स्टेक होल्डर्स सिंगना हाइरिबा मेटर असि यामना सेक्शनना अमसुंग मयेक सेंगना अप्रोच तौनबा तक्सिलकली
Myanmarda hojik tholiba tangtadaba phibam asina maram oiraga lebak asida ain kaina mitop kaya sangsilagliba sing asi thingnaba central government ki maikeidagi Indo Myanmar border da khariba border fencing gi foot sani rom sangba jaga ama Manipur amasung Myanmar da base tawba kuki khulai paiba singna kakatlamle hari tawdok asigi matangda press na phongba pawgi matung inna kuki militant sing aduna Indo Myanmar border gi Chandel district ki Molcham Police Station ki manung chanba Jangpol area da leiba border pillar number Humputaret amusung Humpunipal gi lona bada khariba barbed wire fencing adu kaktatlam khibani Indo Myanmar border gi area da khariba barbed wire fencing kaktatpagi thabak asi handakna ani subani hokhiba matam kharagi mamangda su More gi maya nakna leiba border pillar 77 gi area da barbed wire fencing kaktatlambagi thodok sing laikre marak asida Narcotics Control Bureau Field Office Aizolna Agartala Zonal Unit ki makhada chathakiba offensive amada Myanmar dagi ain kaina pusilakiba methamphetamine kg 5.8 phagatpa ngamkhre hari pawasina makhatan hai NCB gi team amana 225 battalion CRPF ka loinana akhanaba paw ama phangwadagi chathakiba operation da Myanmar dagi Mizoram fauraga Assam amsung Tripura da punna pusinaba honaramba yamlaba drug sing adu phagatpa ngamkhibani Loop kharana state asigi lo ngakna chaliba miyoi singda kihan khanganbagi thawong chathaduna ing tapagi phibam kaihanaba honaraklibasi thingnaba Manipur police na akhanaba thorang ama lokhatpa haure haina chief secretary Dr Punit Kumar Goel na phadorokpa chirol amana phongdorokli chirol sin hai kana gumba lanai miyoi natraga loop amatana state asida pangtholiba thabak thoram singda athingba thamba amadi kihan khanganbagi thawong chathaba yaroi kana gumbana kanglup masel nungsi chanana hingminariba state asida ing tappa phibam kaihanaba kihan bagi thawong chatharamba thoklabadi logi matung inna matik saba action lokhatkani misam miham nasu asigumlaba makhalgi kihan khangan bagi thawong chatharakpa matamda manaknakpa police station singda report tawgadabani lona yaba natraga yadaba look amatana namduna senkhai thumkhai chathaba amadi kihan khangan bagi thawong amata chathaba yaroi miyamgi punsi amasung lanthung ngak chenabagi damak lengakna matik saba thorang lokhatnaba sem saduna leire hiramasiga mari lainana home department gi makada anti explosion cell hangdoktuna toll free number forward leire kihan khanganba natraga senkhai thumkhai chatharakpada kanagumana toll free number asida paw pirakpa yagani miyosing adugi masak maming aronba oina thamgani hari lona yadaba mongda kanagumba kharana chatharakliba thabak thongsing asi mapung phana thingnaba honabada misam miyamna mapung phana sogatba tangai phade state asida tangdu leitaba phibam hanjin handuna chakot thorang kaya paikhatpa ngamnaba honabada miyamna angamba thakta mateng pangbiu haina su chirol asina appeal torokli cherak asida sangai festival da yarui haibagi kian khanganbagi thong chatharakpagi damak Manipur police na Imphal East Imphal West district tagi lona thingkraba miyoi G5 ki miyoi ahum phare haire Kangpokpi district ki manung channa leiba mapau jintum khulda maitei amadi kuki phuruki mahiroi singna platform amatada saruk yaduna tangdu leitaba amasung apunbagi saktam hanjil hannaba thongni minakhre thoramadu ngarang Sorsai Christian College amasung mapau jintun village ta kusamnaraga mapau jintum da leiba Nit Home Academy gi campus da pangthokpa peace initiative program amada pangthokibani thoram aduda masagi chahi chamaga taruk Severan AUNHA gi Din Student Association Raman Retired IAS Dr. RK Nimai amasung Manipur Public Service Commission gi hanagi member Dr. Lokho Poninna Lusingba miyoi kayana saruk yaki thoramadu gi puning singsinningai oiba tangkak ama hairabadi Unity in Diversity gi theme da maitei kuki pangal amadi naga gi mairoi singna platform amatada jagoi isai yauna tongan ba culture gi thoram sing pangthokiba aduni madugi matungda Sorsai Christian College ki mahiroi singna Unity of Manipur haiba theme da short drama amasu khudol tamki drama adu Manipur gi irang asina maram oiraga tokhai tanabagi awa machak amasung puruk masegi marakta amohana thajaba sagatnabagi puwarida yumpham oiraga sanakhibani Handak pangthokiba sangai festival asida tahidaba uhidaba thabak thoram kaya pangthokbai damak lebak meyam khangna festival asibu sinbada chenariba singi matakta KCP PWG ga punna chatminariba loop singi maikeidagi chenariba miyoi sing asigi matakta party na athingba thamle haina aina thingkraba Manipur gi lalong loop ama oiriba Kangleipak Communist Party PWG MC unification gi PRO singkhai nganbana khuyek piduna press ta thadorakpa chirol asina hairi chirol asigi matung inna loop asina athingba thamle hairiba sing adudi Seven Sister Foundation hariba asigi thaugai puriba
Sri Hamom Sadananda Singh Suni Simra hariba miyoi ani asi numit taretni gi manungda lupta changjarakadabani loinana Hamom Sadananda actor singer asi film amadi isai party na Chahi ani athingba thamle makhatana apunba matam isai kanglup amiki makhada leiba seisakpa seisakpi sing amadi film forum Manipur gi festival asida saruk yaruba actor actress sing makoi sing asi lupka wakhan taminadriba fawba isai sakpa amadi film kumba namba amata yaroi hairi hariba miyoi sing asi numit taretni gi manungda lupta changjarakadabani loinana amiki general secretary Mayengbam Dhananjoy Singh film forum Manipur gi chairman amadi BC Khangembam Kulesor amadi Laimyum Surjakanta Sharma Makoi Ahum Lupta Numit Mangani Fawbugi Manungda Sangjarakadabani Asuk wariba tanja asida iramdam asigi amata ngaireba heritage oireba culture asibu mangthoklabadi lupna tumina laithokloi matam matamgi yengdana akanba miyeng changlagani hairi Manipurda khundarakliba Kuki Jo Singhi heredity gi oiba chathang puthangna ningthau oibagi chanabi citizenship right asina Manipur gi singi lamdam singda Myanmar dagi changlakpa illegal immigrant kaya pusilaktuna mitopna khundaba lamdam ama sengalakibani haina MMTU na thadorakpa chirol asina hairi chirol asigi matung ina lising chamapun humbudra tarukta citizenship ki chanabi asisu pungmut mutnaba lengakna warep laukhrabasu ngasi phawba ek asibu political gi oiba kudongchaba khara hingathanabagi damakta hingathanduna thamli Kuki Jo Singhi chanabi citizenship ki chanabi asiga Naga Phuruk ki oina khul singda ningthau leibagi chanabi asiga manade singda khundariba Naga ichil inauk singnasu sing amasung tam animakta Myanmar dagi leptana sangsilakliba illegal immigrant sing asi thingnaba honabada punna thodang longminasi tangkhul Naga singhi khul singda khulgi ningthau leiriba asidi the Manipur Village Authority in the Hill Area Act 1956 ki makada social culture purpose ki damakta leibani masida Manipur gi ariba khul Phayeng Sekmai Androna Singbada Lairi Tangkhul Naga Singhi Village Council gi head ama oina ningthau singna oirabasu ningthau gi dictatorial power leite democratic oiba mongda village council na village adugi welfare development socio culture ritual singi oiba thoram sing pangthok jabani aduga amarumda Kuki Jo Singhi citizenship ki chanabi asidi special privilege amadi authority pumnamaki khudongchaba lauraga ningthauna dictatorial oiba mongda khul adugi lam pumnamak ningthaugi mingda lei amadi tongningba tawi ningthau aduna yadaba amadi pamdaba mi khul aduda leiba yade khul adugi oina center amasung state lengangna thadarakba welfare amasung development gi senfam sing ningthau adugi khutta lei samna hairabada Kuki khul singi ningthau sing asi monarchy amadi dictatorial gi oiba akuba power lei Kuki Jo Singdi ningthau amagi machanupa mari manga poklobasu loinamak ningthau oidaba yade haibagi chanabi ama lei masigisu matakta the Manipur Legislative Assembly Hill Area Order lisingam chamapun humbudra nithoibu semdok semjin onthok onsin tawduna ningthaugi heredity nataba nupa amasung atopa khul amada Semgatlaga ningthau oibagi chanabi asi chatharakli masina maram oiraga anoba khul kaya semgatlagliba khulsing asigi kunmi oinabagi damak yumthang nariba Myanmar dagi mitopcha kaya Manipurda pusilaktuna leptana khundasilakli Changai Festival da saruk yaruba Lila Kangbu amadi atai miyoi singda kihalakibagi mayokta district manga dagi case manga lokotkre loinana G5 ki miyoi ahumsu pulisna fagatpa ngamle hari Manipur Police na thadorokpa chirolamagi matung inna Imphal West, Imphal East, Thobal, Kaksing amadi Bishnupur district ta case manga register tawduna lokhatle hari case sing asi thijinnaba masak khangdoknaba honabaga loinana chenaba singi mathakta mathau taba legal action lokhalagani hari hojik phawbagi oina G5 ki miyoi ahum phare haiduna state asida cultural activities sing amasung public events sing pangthokpada ayat apan pinaba honarakpa singi mayokta police na akanba action lokhatkani hari investigation da yumpham oiraga security force ki kangmuna combing operation amadi thiba humbagi thabak chathabada police na pre-park ki kedar ani yaripok Vishnu Nahadagi hojikna Mahabali da leiba kaisam singkhai hunba sahi kunmanga amadi sabungkhok mayai lekaidagi wangkhem malengmanba Elias Ingo Elias ngalonba sahi kunthamathoi loinana pre-park ki miyoi ama Bamon Kampu mayai lekai Hiranfam thongdagi akoijam universe Elias Lukhoi sahi kuntaret police na phagat pangamle hairi
Churachandpur district public distribution system gi agent oiribasing mathau ningthina tawhannabagi matangda akhanaba miyeng changbiyu haina BJP Manipur Pradesh ki spokesperson Michael Lamjathang Thadowna Governor Ajay Kumar Balada aiba chirol piduna taksinkre Governor da pisinkhiba chirol adugi matung ina kumja lising ani kunipal gi December fawba PM GKAY gi matam sangdokkinaba loinana miyoi amamamda tha kudingi lemna cheng kg manga phangangadabani su hairi Russian President Vladimir Putin na sahi amada fangliba toloki senpam $1,nimfu haina Kremlin na official oina phongdokre masigi sum mathakta Russian President asigi square feet chanipal pak chawba apartment gari ahum amasu plot ama lei hairi report amagi matung ina Putin gi apunba maral mathum $1 chani romni Bill Brazer koba Russia da khwaidigi chawna sell invest toriba company asina US Senate Judiciary Committee da phongdokhibagi matung ina kumja lising ani ahumda Mikhail Khodorkovsky fakraba matungda Putin gi maral mathum lepchinba hawkibani hairi wapam asina sumba tarabadi hauji malemda khwaidagi inak kunba miyoisingi manungda Putin su amani lawba yai Microsoft ki Bill Gates Alphabet ki Chief Executive Officer Larry Page dagi Putin na inak kunba hele College of Horticulture and Forestry Ghatta tongan project sing paikhatnabagi damak Arunachal amasung Manipur gi agri business startup Taramathoi ga Central Agriculture University ga December mangada Memorandum of Agreement ama sign tongnakre CAU Imphal da pangthokiba agreement sign tongnaba aduda college tarahumdoi gi din sing vice chancellor Professor Anupam Misra research director Professor LM Gornak Professor P.S. Ranjit Sharma, Extension Education Director, Research Team Leader amasung CAU gi Controller Singsu Saruk Yaki, College of Horticulture and Forestry gi Official Singna, Hariba Startup Agri Business Sing, Adu Paikat Nabagi Damak Lupa Lak, Chama Tara Manga Fangani Agri Startup Agreement Asina University Sing Asigi, High Level Executive Body Singna Putorakpa, Pothok Singda Akanaba Mieng Tangani Hari. Luhongbagi sahi matang yaudriba nupa nupi masa yanarabadi punna laiminabada akaiba leite haina Rajasthan High Court na phongdokre kota dagi masagi sahi 19 surabi nupi amaga sahi 18 suraba nupa amaga na file torapa petition amagi hearing chathabada High Court ki Justice Anup Dhanna wapamasi phongdokhibane makoi ani masa yanaraga matam kharagi mamangdagi punna laiminaraki adubu imung manungi miyoi singnadi makoi ani gi thong adu yaningdabaga loinana lapthok annaba thorang lokhatuna laki Local Police Station da chatuna wakatlaba fawba tabiraktabadagi makoi anina High Court ta petition ama file tawduna mateng pangbinaba haijaraki India da nupi amana luhongba yabagi sahi matang asi masagi sahi 19 surakpadani nupagi na masagi sahi 12 dani state ki maikei da lepkiba public prosecutor Vivek Chaudhary na haiki madudi nupa masa adu luhongba yabagi sahi matang yaudriba maramna live in partnership oina nupi aduga laminabada ayaba pifam thokte wafam adu reject tawraduna Justice Dhanna haiki citizen khudingmaki right phanganba haibasi court ki mathongni phongdokhi Ven amana thombada IDP mahiroi ama sire ani na soktuna hospital da laikhana khre thodo asi ngarang ayu pung 13 makairom taba matamda Imphal West ki Lamlai Police Station gi manung chanba sombungda thokibane laibak thiba thodo aduda laikhidraba mahiroi nupi macha adugi mameng ngangbam sanathoi apokpa sobha kowi Singarel da laiba school da hauji class 5 tamlebi mahiroi ni loinana irang asina maram oiraga ukhrul gi sana kaithel dagi lanjelaklaga sombum relic camp da laibani hairi atopa soklaba mahiroi nupi macha adugi mamingna Sagolchem Lanchenbi apokpi naubi kowi wairi mamang lekai dageni lanjelaklaga sombung relic camp da punna leminabani mahaksu Success School da class 3 tamliba mahiroi ni ngasi laikhidraba ngangbam sanathoi mahaki final exam piramlaga school dagi mamanabi ahumga loinana relief camp tamna halakpagi lambida Imphal rom dagi thorakiba van aduna thomlamlaga hanna yengdana yamna yangna thoraga chatkhi hairi Manipur da thokliba irang asi sahi ahum phadringai mamangda lanjenariba sing masa gi yumda hanjinnaba center na puksil sengna honagadabani haina MP Dr. Angomcha Bimol Akoijamna phongdokre wafam asi haujik chathariba parliament ki ningtham mifam asiga mari lainana phongkiba session gi 0 hour da mahangna house ki pungning singsiladuna phongdoki 0 hour gi kudongchaba lawruduna MP Dr. Angomcha Bimol Akoijamna Manipuri amasung English loan da phongdokibada kumja lising ani kulumdoi me ahum dagi haurakhiba irang asina maram oiraga
मियोई लिसिंग कया लांजेनदुना लैरी मखोइसिंग असि मसा मसागी युमदा हंजिनजरगे हाइबदा लेंगाकना टियर गैस सेल कापा अमदी फू चैदुना तानबगी फिबम अमदा लैरी लेंगाकी खोंगथांग असि लाना लमजिंगखरबा कुकी फुरुकी मियोई कांगबु खरनसु लांजेनरिबसिंग मसा मसागी युमदा हंजिनबा यारोई हाइबा अदुदा मतेंग पांगसिनबा ओइना थोकले अखोइना कावरोइदबदी मराइबक थीरबा लांजेनदुना लैरिबा इरैचासिंग असिगी अवाबा फिबम लेंगाकना मखोइगी थौदांग पांगथोक्तबदगी ओइखिबनी हाइना फोंदोकपगी महुत मखोइबु युमदा हंजिनदबगी थबकता मतेंग पांगसिनबगी अचौबा ममी ताई मसी पुमनमक लाइबक थीबा अमनी हाइकी मांगना हाई मतांग असिदा मांगना हाउस की पुनिंग सिंगसिनबा सिंगसिनजबा पामलिबदी हौजिक लांजेनदुना लैरिबा मियोई लिसिंग कया अवाबा फिबमदा रिलीफ कैंप सिंगदा संगजफम लौरगा लैरी मणिपुरगी इरांग असिना सही अहुम फाद्रिङै ममांगदा मखोइसिंग असि मसा मसागी युमदा हंजिनबा सेंटरना पुक्सेल सेंगना ट्रांसपेरेंट ओइना थौरांग अमा पाइखटकदबनी हाइना एमपी अंगोमचा बिमोल अकोइजमना हाउस की पुनिंग सिंगसिनखी इंडिया अमसुंग यूएसए लेबाक अनिगी मरक्ता लैनरिबा मरी अदु फिबम सोक्सिलखिबगी मतुंग लेबाक अनिगी लैनरिबा फिबम फगटनबगी मतंगदा ngarang रशियागी प्रेसिडेंट व्लादिमीर पुतिन इंडिया दा थुंगलरे रशियागी प्रेसिडेंट व्लादिमीर पुतिन ना इंडिया दा ngarang थुंगलब मतुंग ngasi अयुक प्रेसिडेंट व्लादिमीर पुतिन बु राजभवन दा तरामना ओपगी थोरम पांगथोकरे लोइनना राजघाट दा लैबा महात्मा गांधी की समाधिदा लई कद्दुना इकाई खुमनब उठ्खरे कुलुमदोई सुबा भारत अमसुंग रशिया लेंगाक अनिगी मिफमदा सरुक यानबा प्रेसिडेंट व्लादिमीर पुतिन दिल्लीदा लाखिबनी पांगथोकिबा मिफम अदुदा तोंगान तोंगानबा यानासे कया सही तौनखि हाइरे मदुगी मनुंगदा ललोल इतिक सेलथुम हेल्थ एजुकेशन अमदि आर्ट एंड कल्चर न चिंगबा यावकी हाइरी रशिया की प्रेसिडेंट व्लादिमीर पुतिन नुमिदांग वायरम भारत की प्रेसिडेंट द्रौपदी मुर्मुगा उनगनी पनबा याबदि हौकिबा सही 13 असिदा भारत की प्राइम मिनिस्टर नरेंद्र मोदी अमदि रशिया की प्रेसिडेंट व्लादिमीर पुतिन ना 14 रक उनखरे हौजिक मणिपुर की इरांग असिना मरम ओइरगा मणिपुर स्टेट की इंटर डिस्ट्रिक्ट हेलीकॉप्टर सर्विस सिंग मसिंग हेंगटनबा डिमांड तौरखिबगा लोइनना स्टेट मणिपुरना मिनिस्ट्री ऑफ सिविल एविएशन की ऑफिशियल सिंगदा से इदुना तक्सिनखरे एडिशनल चीफ सेक्रेटरी गवर्नमेंट ऑफ मणिपुर अनुराग बाजपाईना न्यू दिल्ली दा लैबा MOCA की सेक्रेटरी अक्तेंगना उनादुना हारिबा डिमांड अदु तक्सिनखिबनी हारि अनुराग बाजपाईना पिसिनखिबा डिमांड अदुगी मतुंग इन्ना MOCA ना इंडिया की ओइना चावना हेलीकॉप्टर सर्विसिंग तौरीबा पवन हंस अमसुंग ग्लोबल वेक्टरा हेलीकॉप लिमिटेड हारिबा कंपनी सिंग असिना हौजिक मणिपुर की ओइनासु हेलीकॉप्टर सर्विस तौरी अदुम ओइनमक पवन हंसना VCHL दगी भरा चावना लौबना मरम ओइदुना MOCA गा एग्रीमेंट साइन तौनखिबा RCS UDAL उदिन स्कीम असिबु वायोलेट तौई हाइनासु फोंदोखि मखा तारकपा पावदा नोमदा इंडिगो की फ्लाइट चनीरोम कैंसल तौरपदगी मियामना थेंगनरिबा खुदोंग चादबा सिगी मतांगदा सिविल मिनिस्ट्री यावना अवांगबा थाकी मिपम पांगथोक्तुना खनखरे ममांग थादगी इंडिगो फ्लाइट सर्विसता अकाइबा कया लेरकपदगी पैसेंजर सिंगदा खुदोंग चादबा कया मायोकनरकपदगी सिविल एविएशन मिनिस्ट्री यावना मिपम पांगथोकरे सिविल एविएशन की डायरेक्टर फैज अहमद किटवाइना कौखिबा मिपम अदुदा मिनिस्ट्री की मकोक थोंबा ऑफिशियल सिंग इंडिगो की ऑफिशियल सिंग सरुक याकी नोमदा इंडिगो की फ्लाइट चनीरोम कैंसल तौरपदगी मियामदा खुदोंग चादबा कया मायोकनखिबा अदुगी मतांगदा मिफम अदुदा खनखि सिविल एविएशन की डायरेक्टर जनरल फैज अहमद किटवाइना फोंदोकपगी वारोलगी मतुंग इन्ना फ्लाइट कैंसल तौखिबगी वाथोक असि अनोबा फ्लाइट ड्यूटी टाइम्स लिमिटेशन चनबा होरकपदगनी लोइनना क्रू मेंबर सिंग सिंदोक सिंजिन तौरकपा अमदि निंगथम था संगलकपदगी फ्लाइट की मतमदा अहोंबा कया लाकपदगी खुदोंग चादबा असि मायोकनरकपनी हाइना फोंदोखि हौजिक मखा तारकपा अरोइबा पाउदा एडिटोरियल कलमदगी मचंगोइबा पाउ अमा लखचरी सैटेलाइट चैनल अमसुंग सोशल मीडिया खुनाई असिदा पिरकलिबा सैथेंग ngasi माइकई कयादगी हुमजिल्लकलिबा कल्चर की लम यौना साथीरबा साहुमसिंगी मरक्ता मणिपुर की नुपी सिंगना लौगदबा फिरेप पुकनिंग सिंगसिनबदा दरकार लैरी नोंग नोंमगी इसिंग इसाउगुमना हेंगलकलिबा सैटेलाइट चैनल सिंग असिना वाखल ताजद्रिबा इंखलकलिबा नारोल सिंगी वाखलदा पीरिबा सैथेंग सिंग असि मखोइबु लमजिंग लमताक पीरिबा अहल सिंगना मुन्ना नैनाफम थुई सैटेलाइट चैनल असिना हौजिकी साइंसदा चाखोलकपगी मतुंग इना मिकुप खुदिंगी अहोंबा लाक्लिबा मालेमगी फिबम कयाबु
khudaki oina pau sandoktuna miyambu mikup nahum singna layhali masina khunai gi political amadi khongthang chakhotaba oirabasu hiram khudingmakta miyoi kanglup khudingda kanaba kayasu piri masigi kanaba asibu mafam matam chana sijinnaduna kanabasing asibu kaidongaidasu lana sijinnafam thokte nakal amaromda kanaba kaya asigi marakta masing laknamdraba internet ki channel sing asi yenglubadadi pungning asi asuki matik nungnangningai nungsiningai oiba ama oiri ngasi manipur amadi masiga naknaba mafam singda fangliba internet channel sing asi India gi ayamba dominate tawri masigi mathakta India asisu amuk western culture na lakhat kiduna matau tamba khara henjilakli haibagum asuki matik lebak macha tadaba phibamda lairi chakholagliba miyoi ama oina hinglingai punsi mate khara asida ningtamna kanagisu makha pondana hingjanabagi lambini amadi kanagumba misak amana mahaki personal oina tawjaba thabak khudam oina fijet sakchadasu oirabasu madugi matangda atopana khut thingjinbagi hak leite haina haibana singba yai masisu pumnamak lale haibamakti yade kanagumba amana tawthorakliba thabak thawong aduna atopada kahena akaiba pidaba tarabadi maduda yengsinduna ngangbagi atopagi hak leite adubu matang asida panjaninglebadi western culture amasung Indian culture asidi Manipur culture ga hiram amatada manade pumtop topa posak amamamni Manipur amagi mathakta ngangnabagi hak leite haiduna su khunai gi oiba apunbagi pal asibu namkhaiduna ining ikha tambadi asumba thawong oiroi culture anigi kanaba saktamgi marak asida turoi ngaroi chatliba Manipur gi culture asi kayam kuina khangduna leiba ngamkhigani aikoina khongpham chena lepa ngamodaba taragadi saktam singna humkhiduna India amasung western culture gi irol nungda lukhiba haibasi masana taraba wapamni maram aduna tanpham asida aikoigi kari mathok tawba tai haibasi punna khangminaba matam oire malem amadi India gi tongan tonganba state singi phijet leiteng chakcha yuthak amadi culture da ngauduna aikoi isagi leijariba khudung matung inna thamleba mitau tambagi chanabi ama laireklibasi pumnamakna wakal khanthaminaba matam oire natrabadi western amadi Indian culture na saphu kanna humjelakliba asina aikoigi chanabi irol nungda lukhiba haibasi khutna lamba phangbaga chap manabani ngasi chaliba matam amuk hana halaklaroi aikoigi mangkhiba culture amuk hana sagatpa haibasi matam changba natana madugi thodang kanana lawgani ngasigi hojik leiriba aikoigi mirol asi isagi chana lonchat lining laisol yauna mamal yamlaba culture gi tongan tongan ba tanglaba machaksing tungoinana thambagi chanabi ama lakliba asi thoidokna honaminaba haibasi pumnamakna thodang lawinaba tangai fade amaromda Science and Technology gi lamda asuki matik chakhwatlaba matam asida aikoigi state asidadi social media da karamna sizinnagadagi haiba kanglol adu khangdana view amadi live like khara fangnabagi damak asum aran khangdana pausing social media da thagat naraktuna wathok lanthok toina thokli hojik state asida thokliba tha kunithoi mapung phakraba irang asida social media pairiba singna lana pau sandoktuna aranba lambida sizinnarakpa haibasi apaba khongthang aman nate thokliba irang asina maram oiduna BJP na majority oijaba BJP na lusingba lengak phawba pham thadoktuna hojik state asida president rule chalairiba matamni iramdam asida hojik thokliba makhal makha kayagi thodok wathoksing asi aikoina yamna laina loba chumloi irang asigi phibam asi achumba lambida puduna athuba matamda warisin ama puraknaba honaba haibasi aikoi punamaki thodangni maram aduna social media da masagi oijaba kharagi damak aranba pau thagatuna khunai asida pamdaba thodok wathok thoknaba honaroidabani social media da video amadi photo upload tawramdaida afafata achum aran khantha hobana achumba khongthang sing oigani ngasi mak social media da amadi Facebook da ngaujaba mayam ama thoraktuna khunai asida mathong chadaba thodok wathok kaya pik thale Facebook page da kanaba hiram kaya da thagat naramba adu tokkhraga matam khara asida imung manung amadi ipa isa punna yengminaba yadaba mathong maram khangdaba Facebook page kaya hangduktuna post thagat narakpana Facebook painingbagi wakal lainaraktre masida natana thokaningdaba thodok wathok kaya thogalakpagi horofam kaya su Facebook post thagat narakpa na afaba maikairomda chatpagi mahuta phattaba hangoiningai oiba lamchat sajat kaya khunai asida thogale masi afaba khudamni haina loba yaroi ngasi khunai asida hingliba aikoi khudingmakna tungi afaba mirol amagi damak hiram khudingmakta afaba thabak khara toramba haibasi aikoi khudingmaki thodangni ngasi thokliba
ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯤ ꯑꯃꯗꯤ ꯀꯔꯤ ꯊꯣꯛꯂꯤ ꯍꯥꯏꯕꯗꯨ ꯇꯣꯏꯅ ꯇꯥꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯑꯐꯕ ꯐꯜ ꯐꯪꯒꯅꯤ, ꯑꯗꯨꯒ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯐꯠꯇꯕ ꯐꯜ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ꯫